Indian Army sisu labor KUKI ki atrocities army ki atrocities si cover up tawda moisu asawa thodang ama lawi haibasima ihan han la khoi mayam na khangnare ani subada haibe Indian Army sisu moi narrative warfare singi manung sida makoi su directly involved tawba amduna from the very beginning from the day one Indian Armed Forces mayam ama deploy tawna sahi ani nongwai paiba kangbu singna freedom mai thado handana yum mai thahana tawi base without the designing of the government of India. It is not possible. Haidana akang sing hai aina haiba nate ko se ai khatana haiba nate akang hi mayam sina hangmukanda without the agenda of the government of India or Indian Army Indian security forces masigi posi oithoi haiba se aikoi na khangi miyam na khangi Manipur gi akang hai sing so hainari sine aduna masi design namani haidana ahanba akogi wangang loy amana CNI akogi kanoda printer interview to matamda printer nate akogi India Today da Rajiv Satisai na low interview amakakta Manipuri amakhakna yam clear haibado it is designed by Delhi engineered violence haibado akogi haiduni mayam na suloi hainakre ko aduna sai president na PR lakpadagi restore lo hai PR hek lakpa matung dai KUKI na nongoi ka pa lepkhre KUKI na aikogi mafam sing de attack to lepkhre aduga maitai na su respond to gidre retaliate to gidre ko haibadi kaino hai kanda ihan na lansigi ihan han ba pota mi gi tang ahumda Manipur gi mafam mari manga tarukta more da aikogi torbung da adai ikau da adagi aikogi mlaiba mai gi phobak chau area sing se is da attack to giba khulai paiba KUKI lalobu sing chu da yauriba aikogi uniform set pa lalhouba mayam sing suna Manipur gi maitai khunda laage attack to gibado madu vice president lakpa numita neba India gi vice president lakpa numita ni ani subada sigi matang sida ina amuk mayam da khanganing laba return to ning base Delhi Maitai Coordinating Committee na May gi tang kun gi nipan da 2024 da sahi amagi matung da Press Club India da akoina press conference ama sille haiba press conference da akoina yamna punna clear oina haibase kaino kanda India gi chief of the army masamak Manipur da Imphal da May gi tang kun gi nipan da leina adug Minister of Home Affairs ki state minister na Manipur da leina Home Minister Amit Shah na Manipur da lakadauba nung